to my life. Hi mayam. Live ta lakriba. Thank you live ta lakbibagidama comment su pibirao. Mahag wari watai sanasi. Comment su pibirao, like su tawbiramo, aduga support su tawbiramo. Channel asibu aisu asum support tawjarake. Nungsit yam lại. Dahon singse saw na re. Ling bayan na ani. Live ta lakbiriba khara khara comment tawbirao.
ꯅꯨꯡꯁꯥꯁꯦ ꯃꯩ ꯍꯧꯅ ꯁꯥꯔꯦ ꯅꯨꯡꯁꯥ ꯉꯥꯛꯇꯅꯤ ꯂꯧꯕꯨꯛꯀꯤ ꯚ꯭ꯌꯨꯁꯦ ꯐꯖꯩ ꯌꯥꯝꯅ ꯁꯝꯕꯨꯠ ꯈꯣꯏꯔꯝꯕꯇ ꯉꯥꯏꯔꯦ ꯏꯆꯦꯁꯦ मतलब मालिक पैसा कैसे कैसे काम करते एक सप्ताह लगाइदिन्छु जिथे फाटा पाडले ना तो लेखा तो आहे भारी माने आदै छै nga phai rồi che oi che nga phai ro pha bro
아, 어. 타로이디 따드라다. 타로이디 따드라바. 따라마로이드 텍터나 로인 코이가이베다. ꯉꯥ ꯐꯥꯔꯤꯌꯦ ꯑꯥꯗ ꯑꯩꯈꯣꯏ ꯏꯆꯦ ꯑꯃ ꯂꯧꯕꯨꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯂꯧ ꯎꯕ ꯃꯇꯝꯅꯤꯅꯀꯣ ꯅꯍꯥꯟ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯁꯤꯒꯤ ꯊꯣꯡ ꯀꯩꯅꯣ ꯊꯣꯡ ꯃꯊꯛꯀꯤꯁꯦ ꯂꯥꯛꯇꯕꯅꯦꯕꯀꯣ ꯉꯁꯤ ꯅꯍꯥꯟ ꯂꯥꯛꯑꯦ ꯄꯥꯟꯁꯤꯜꯂꯦ ꯁꯤꯁꯦ ꯄꯥꯟꯁꯤꯜꯂꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯥꯏꯜꯁꯁꯨ ꯍꯥꯞꯄ ꯉꯁꯤꯗꯒꯤ ꯍꯧꯒꯠꯂꯦ ꯇꯥꯏꯜꯁ ꯍꯥꯞꯄ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯦ ꯉꯁꯤꯗꯒꯤ ꯑꯇꯩꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯤ ꯑꯁ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠꯁꯨ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕ ꯑꯣꯏꯔꯒꯅ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯛꯀꯦ ꯁꯞꯄꯣꯔꯠ ꯇꯧꯖꯔꯛꯀꯦ ꯀꯥꯏꯗ ꯃꯣꯏꯁꯤꯕꯨ ꯃꯁꯂꯥ ꯇꯣꯠꯂꯕꯣ ꯅꯨꯡꯁꯤꯠ ꯂꯥꯛꯑꯦ ꯅꯨꯡꯁꯤꯠ ꯂꯥꯛꯑꯦ ꯌꯥꯝ ꯃꯩ ꯊꯛꯄꯗ ꯍꯧꯗꯅ ꯑꯗꯩꯁꯤꯅ ꯀꯣꯟꯅ ꯍꯥꯞꯇꯣꯏꯖꯥꯠꯂꯣ ꯑꯗꯩꯁꯤꯅ ꯀꯣꯟꯅ ꯍꯥꯞꯇꯣꯏꯔꯥ ꯍꯥꯏꯕ ꯉꯁꯤ ꯍꯥꯞꯄ ꯌꯥꯗꯦ ꯉꯥ ꯐꯥꯔꯤꯅꯦ ꯃꯥ ꯆꯤꯌꯣꯟ ꯀꯩꯀꯥ ꯐꯥꯏ ꯆꯤꯌꯣꯟ ꯀꯩꯀꯥ ꯑꯃꯅꯤꯒ ꯁꯨꯝ ꯐꯥꯏ ꯆꯥꯅꯤꯗ ꯑꯁ ꯇꯧꯔꯅꯤ ꯑꯣꯏꯗꯕ ꯌꯦꯡꯉꯨ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯃꯥꯏꯗꯤ ꯈꯪꯗꯦ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯃꯥꯏꯗꯣ ꯏꯁꯤꯡ ꯌꯥꯎꯗꯦꯕ ꯅꯨꯡꯁꯥ ꯁꯥꯕꯗ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯃꯥꯂꯦꯝ ꯊꯤꯜꯂꯝꯃꯕꯣ ꯃꯥꯂꯦꯝ ꯊꯤꯜꯂꯝꯃꯕ ꯍꯥꯏꯕ তোরে তো আজকে তো কাম বসে না রে তারা বয়া থাকছে নি রে আমি দেখে না বয়া আজকে শুধু এখন দাদা একটু নামিয়ে একটু সফা করে সকাল থেকে কিতা করে
Nga ni ai rồi. Thấy má? Nung sa sabdo to ini. Mongi do nga ro. Duga mongi do nga ro ba? Nung sa sabdo ka to imi. Nung sa saman gina nga ka loin si tao. Labo kising siya sa nina. Hoi hoi. 동작 밤비 엄청 오래 지금 진짜 좀 릴리 nungsa saman ginto ini isingdo Koi kun gilai labu mata ni.